Information Service Television Network Sam ISTV Sandok Sariba Chayolgi Akanap Thorni Makokthongbasingi Wari Hariba Thorum Singmeng Tabiriba ISTV Guest and Viewer Punamak Amukana Kurumjari when Nasigi episode Dum Taram Oxeri Nasi Kwigi Studio da Makokthongbasingi Wari Hariba Thorum Sigi Nasigi episode Lamdam Sigi Sakna Rabi Sports Sarma Hojik Lengsin Bina Libiri Sanabagi Lamda State level, national level, aduga international level, sigi level ahum sida exposure pibangam labi sakna rabi sanaroini laurembam Sobhabati chanu Sobhabati gi leifam sina kurai sajur lekai tinsi road aduga hoji phawuda wari si sajarakpa matamda hena nungaina baduga yor singi mafamdani hoji phawuda phambiriba medal singsi amutang ai ahan boina Paudam Jage Sobhabati na Hoji Pawuda Pangwirisi individual Habadi Lanagi National Medal da Gold Tarahumdoi Silver Taret Aduga Bronze Dana Ani Sina National Level da Pangwiba National Level da Muk Tim Moina Sarugi Abiba Matam da Pangaiba Sina Gold da Taret Aduga Silver da Ama Hena Sautuk Seriba Hena Nungai Jeriba Matang Sina individual level da international level da Tongan ber discipline da saruk yabiru matamda pangbire ba medal si silver ma aduga bronze ma and medal mayam sina yom labi saknai rabi sanaroini laurimam Sobhabati chanu hojik Makokthongbasingi wari hariba thorum sida unajana nabagi tanjadu lojari Sobhabati has the studio do lengsin biri and hojik panjari bakharasi Sobhabati gi credit da sanabagi lambi sida punsida mai palapagi nuairaba wari mayam liriba medal mayam ni aduna ngasi se ISTV gi Makokthongbasingi wari hariba thorum se dum taram muksali Sobhabati aigi ahanba wahangse ai sanabagi phangiba medal mayam sidi khara yamni hena sajarakadwa area duni adum ai lakjage sigi mangwoinana ai wahang kharadang jamna ahanba khangnajabagi ai hangjarake ado isagi Lepamdi Kurai Sajur Lekai, eine Pangzebadin permission se. Ado Karmaina Shanabasi. Shanabasi interest si lady Shanabasi Marwina 2015 Swadigi Shanabasi Horokpagi Wawina Pangzin permission se. Sigi Mamang Dadi Sanabi Debra Aduga Isagi Sehi Kayamuk Shurukpa Aduga 2015 Sida Shanabasi Karmai Horpun Marwina Pangiba medal Mamsi Master Athletic Championship habisina yam wori and master gi level sanaba horokpase on tapi aina sana horokpase master gi oina medal phangakpadadi 2015 dagi oina maruina somdagi sanction sare haijaba tai aduga aina angang oringi dagi di ai sana jabase pame aduga ai class 9 10 bauti athletic te amna thawai yauna sana jarame aduda certificate first second tagibagi certificate mathang sena yam leigre adu sanabasi ai mathang adum sathajaning babu ko ai family gi haitare ai gi ima ai gi baba hoina sanabase thaina gi hal haire dana aduna kitang like lai surom da oina pambanina aibu sanabase to halaga like surom da sathibdagi matam khara de ai sangabase kun ki matam de ai break lairore adugi matungda ai aina ngamjara kanda aina dom lepsaba ngamakanda ai sanabase amuk adumain hanjanjarakpane ne thamjage yam nungsiba wari ma puruga sanabagi lambi sida Sobhabati laami si hoji habiri duni class incompetent school days haitare ano class 19 sidi akoigi si haneri ni khwaidigi henna chawba khwai luwa exam ni aduna class 10 ga thabaga se hainabado andai the parents sing su maruena lailai su hening budu ai achumba moigi wakalone na dum ai support tok jeko ada pambi di basana basi kari kari no maru ina hoji athletics sanarami haji discipline di athletics da yam yami ado khoidana hainana sanari si athletics ke kari kari discipline sanari si maru ina sanari si adum ai race lamjen sida adum khara hena pamna sana jare aduga throw javelin throw short put high jump gumba
adagi discus throw haiba event taruk tare simadi nu cover town adum thawai yauna medals kunju hari anga wani school gi matam hoji class 9 10 da ni sana bir mise adu sigi training hai tare sana ba haiba si javelin hoji habiri shot put habiri discus habiri hetul langba yar wai se aduna trainer ma haide aibu takui tambi boja khara di dum mathok tari ba adu sigi hainana ba chumna langnana ba medal phangnana bagi mongda langnana bagi paraj di kai ditame masi seng haibada angang wenge de class 5 6 karakpada koi lamlong imphal is mai kai romda matam dugi scout haiba ma linkhatlame scout haibagi ECLC yam kanna lakpa matam ne wave lakpa matam si deida akoi su mata sanaba yawning banina adum yawsale aduga mokoi gi instructor yam lay abdi mokoi du matam du angang oi banina yam munnadi khangude adubu ai gi waja sing du ai ji phawni sangi makoina timing lobi chen bagi adagi smai langgadabani smai chen gadabani smai lang haibani mo staff yamna fajana rule naina fajana takpi ki madugi basic knowledge du ngasi aina master sida bawda kitang mateng oibra na khalle oja sing du hoji maroina hanba thengnarakpa aduga hiramama khangnabagi hanba takpir boja yamna mamal yami hoji habiri duni ningsing jari na panbi bo phum do dai dani luxury se oja ga du maming ga ningsing biri bra kana kana no hapatang khanga ga dem ta habiram aina ahanba matam sanabada ahanba hawrakpa matamda aina aibu tambirakpa oja hairagadi aigi oja laikai gi ibung Navakumar Ranjit Botombi Inau makoi sina koi bu yamna matam kai thokpidana koi kamaina step karamba step ta langani javelin ki oiro short put ki oiro adagi lamjen ba oiro timer paibidana akoi bu yamna matam kai thokpidana ayuktagi nungthindagi rutil laman naina fajana tambirakibaduna akoi ngasi bhaugi master bhaugda aina laujariba medal sida yamna mateng oiba ama oi aduga aina masigi credit si masibu medal sin si phangakpagi credit su ahamba basic makoina tambirakiba oja ahum mari sibu aina makoigi laman tonsinjarena punsida adum laujagani Sobhabati am nungai maramdi huji oja ga satra ga neighbor relationship sports wisnu aduga formal education wisnu anywhere tamba haiba sidaida teaching learning process da dilwen bak mari leni ko adman habiri do yam nungai timely the money credit ka pibi do ashanabasi matam du da 19 ke amuki matang no class 9 10 tamakwa yam kanna isa si sanaring oja singi manak ta leina sanaring matang si 19 ke amuki sanaba no duga sanabam si practice tawum se so have the credit practice story aina kanna sanaba matam si 79 adagi 83 baudi phajana sanai 79 dai horaga yam phajana sanai aduda prize first second third gi prize yam toina phangi aisu aduda yamna sade yam no sananing ba haitare ai yam no ai di sanaba rom doi chaning bane aduga field su leite leitraga su koi school gi matam tu da school si yamna khajan daba yamna often oiba school lamlong high school kan lei koi laikai gi adai khrai girl high school mokoi gi pick aba koi gi campus manung sidai da koi machi mada high jump gi masam machi mada broad jump long jump chemaga akoi adumaina dum ngamna lamjen gi su sununa track chemaga adum hanna adum akumaina koi trial tawdana practice tawsare haita amno ngaje sima manipur gi sanaru sing si amnu sigrajani da hoji Sobhabati na habiri do aduna koi gi limited resources id equipment digi mafam ga se yamna hana lejeram ponte adumaina practice tawki banga tini asi world gi sports gi arena da goal lawri ba me am aduga mingchat si yam purakre haitare medals yam purakre adugi manungda Sobhabati su amani nungaje aina mulak se ningi sina education se direct se tambira pumatam high school gi level how to di kitang di haibire adu formal education da qualification si educational qualification si Sobhabati gi kari lotion bire aigi qualification si master bhaudi lojare subject ti kari subject si MSc the zoology ni MSc zoology sidi sanabagi lamdasu
ꯐꯪꯕꯤꯔꯤꯕ ꯃꯦꯗꯜ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯦꯗꯜ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯁꯨ ꯃꯥꯁꯇꯔ ꯐꯥꯎ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯀ꯭ꯋꯦꯂꯤ ꯃꯁꯤ ꯃꯦꯅꯦꯖ ꯇꯧꯕꯗꯨ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯁꯣꯚꯥꯄꯇꯤꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯊꯥꯒꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯖꯅ ꯇꯝꯕꯤꯔꯛꯄꯗꯣ ꯑꯗꯣ ꯃꯥꯁꯇꯔꯁꯤꯗꯤ ꯀꯗꯥꯏ ꯇꯧꯔꯛꯏ ꯖꯨꯂꯣꯖꯤ ꯖꯨꯂꯣꯖꯤ ꯃꯥꯁꯇꯔꯁꯦ ꯑꯩ ꯀꯥꯟꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯧꯖꯔꯛꯑꯦ 19 ꯀꯌꯥꯗ ꯂꯣꯏꯈꯤ 1994ꯗ ꯃꯥꯁꯇꯔ ꯂꯣꯏꯖꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ PhD ꯒꯨꯝꯕꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯇꯧꯕꯤꯒꯤꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯔꯤꯒꯤꯗꯤ ꯖꯣꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯊꯝꯅꯅꯕꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯁꯤꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯄꯥꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯁꯤꯗ ꯇꯥꯔꯒꯦꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯂꯥꯏꯐꯇ ꯌꯥꯝꯅ ꯃꯁꯤꯗ ꯊꯥꯗꯈꯤꯕ ꯑꯩꯒꯤ ꯂꯦꯕꯔ ꯑꯗꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯑꯩ ꯄꯟꯖꯕ ꯇꯥꯟꯖꯥ ꯑꯃꯇꯪ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯆꯥꯎꯔꯥꯛꯅ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ 200ꯃꯨꯛ ꯌꯥꯎꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯉꯁꯤꯐꯥꯎꯗ ꯀꯥꯎꯟꯠ ꯑꯩꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯈꯤꯕꯒꯤ ꯔꯤꯁꯤꯞ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯑꯩ ꯐꯥꯏꯜꯗ ꯊꯝꯃꯤ ꯏꯚꯟ ꯑꯩ MPSC ꯄꯩꯈꯥ ꯖꯣꯅꯁꯇꯣꯟꯗ ꯇꯥꯖꯈꯤ ꯑꯩ ꯄꯩꯈꯥ ꯐꯝꯖꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯀꯟꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯖꯣꯕꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯧꯈꯤꯗꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯗꯕ ꯃꯇꯝ ꯌꯥꯝ ꯇꯐ ꯑꯣꯏꯈꯤꯕ ꯄꯣꯁ 3ꯒ ꯀꯧꯔꯒ ꯃꯤ 8,000-9,000ꯒ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯃ ꯌꯥꯝ ꯇꯟꯖꯥ ꯑꯃ ꯆꯥꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯥꯟꯊꯣꯛꯍꯧꯕꯅꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯕꯦꯡꯀꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯗꯨꯝ ꯐꯪꯉꯤ ꯇꯧꯖꯔꯝꯃꯤꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗꯩꯗ ꯄꯦꯁꯦꯟ ꯑꯣꯏꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣই ꯌꯥꯝ ꯈꯥꯡꯕ ꯀꯟꯗꯕꯒꯤꯔ ꯑꯗꯨꯒ ꯃꯗꯨ ꯑꯩꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯏꯉꯝ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯏꯉꯝ ꯉꯝꯗꯦ ꯇꯧꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕ ꯉꯝꯗꯕ ꯑꯗꯨ ꯏꯁꯥꯃꯛꯅꯃꯛ ꯑꯩꯃꯛꯀꯤ ꯑꯃꯃꯨꯛ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯄꯨꯊꯣꯛꯆꯕꯁꯨ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯖꯨꯀꯦꯁꯟꯁꯤ ꯇ꯭ꯋꯤꯁꯟ ꯇꯧꯔꯒꯦ ꯑꯉꯥꯡ ꯇ꯭ꯋꯤꯁꯟ ꯇꯧꯔꯒꯦꯅ ꯑꯉꯥꯡ ꯃꯌꯥꯝ ꯇ꯭ꯋꯤꯁꯟ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯇꯝ ꯈꯔ ꯄꯨꯔꯝꯃꯦ ꯇꯧꯔꯤꯕꯁꯤꯡꯁꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯊꯣꯛꯇꯕ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯇꯣꯛꯊꯣꯛꯑꯒ ꯂꯅꯥꯏ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯅꯥꯏ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯗꯨ ꯃꯔꯨꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯁꯨ ꯑꯩꯗꯤ ꯃꯔꯝ ꯆꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯃꯌꯥꯝ ꯑꯃ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯈꯛꯇꯃꯨꯛ ꯉꯥꯏꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯏꯁꯥꯗꯨ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏড ꯑꯣꯏꯔꯤ ꯃꯥꯁꯇꯔ ꯐꯥꯎꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯝꯗ ꯇꯝꯕꯤꯔꯨꯔꯤꯅꯤ ꯑꯗꯨ ꯂꯩꯔꯝꯒꯗꯧꯔꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯨ ꯇꯥꯟꯕꯤꯔꯨꯔꯤꯕ ꯖꯁ ꯃꯗꯨꯒꯤ ꯑꯥꯔꯟ ꯇꯧꯔꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯨ ꯕꯤꯖꯤꯅꯦꯁꯇ ꯑꯣꯏꯔꯁꯨ ꯑꯦꯅꯤꯋꯦꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯕ ꯇꯥꯕꯗ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯏꯁꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅꯅꯕꯒꯤ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤ ꯀꯩꯅꯣ ꯑꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄ ꯕꯤꯖꯤꯅꯦꯁꯇꯤ ꯅꯠꯇꯦ ꯑꯩꯁꯦ ꯌꯥꯝ ꯆꯝꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯕ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯚꯤꯁꯤꯡ ꯑꯃ ꯂꯤꯡꯈꯠꯂꯒ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯆꯥꯝꯊꯣꯛꯅꯕ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯁꯥꯔꯚꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯄꯤꯛꯄ ꯀꯩꯅꯣ ꯑꯃꯅꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯃꯆꯥ ꯑꯃ ꯂꯤꯡꯈꯠꯆꯔꯝꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯁꯦ ꯋꯥꯔꯛꯄꯅꯤꯅ ꯑꯩ ꯕꯤꯖꯤꯅꯦꯁꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟꯒꯨꯝꯕ ꯍꯦꯟꯁꯦꯠ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯑꯦꯁꯦꯁꯔꯤꯁ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯖꯦꯔꯣꯛꯁꯄꯨꯗꯤ ꯈꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔꯗꯤ ꯑꯩ ꯄꯥꯏꯗ꯭ꯔꯦ ꯑꯗꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠꯀꯨꯝꯕ ꯏꯁꯥꯁꯦ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯈꯤꯇꯪ ꯋꯥꯔꯛꯄꯅꯤꯅꯀꯣ ꯑꯗꯣꯝꯗ ꯈꯤꯇꯪ ꯔꯦꯁ ꯈꯤꯇꯪ ꯐꯪꯕ ꯌꯥꯕ ꯖꯣꯕꯇ ꯑꯩ ꯑꯣꯟꯊꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯨ ꯏꯁꯥꯒꯤ ꯅꯣꯂꯦꯖꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯊꯥꯗꯕ ꯌꯥꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯦꯗꯚꯥꯟꯁꯃꯦꯟ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡꯗꯨ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯅꯅꯕꯒꯤ ꯄꯤꯅꯅꯕꯒꯤ ꯁꯥꯔꯚꯤꯁ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯃꯒ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯕꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯏꯁꯥꯒꯤ ꯑꯣꯀꯨꯄꯦꯁꯟ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯕꯒꯤ ꯑꯩꯅ ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯁꯥꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯌꯨꯝꯁꯤ ꯑꯍꯜ ꯂꯃꯟ ꯄꯨꯟꯅ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯁꯣꯚꯥꯄꯇꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯗꯤ ꯀꯌꯥ ꯄꯣꯛꯏ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯗꯤ
Yame Nipane. Nupa ahum, nupi manga. Ima di lady. Oi baba di lady hidre. Ima baba ming di kay ko. Imagi mingna Lorembam Birohini Devi. Aduga babagi mamingna Lorembam Samkesor Singh. Yam nungaji sima su khangjere adagi sagi educational qualification family background loin ma khangjere like la shu tambirakpada yamna wang thak ki degree ga paibi bu adu ji matam khara gap le around decade ani 20 years plus adubana sanaram badagi lepre hoji 2015 da again aigi passion ma sananing bagi wakal dudi mangdana adum Sobhabati ni puraga lai haise Sigi master Sigi athletic championship mayam masaru yarpagi Wari ma'am 2015 sida hore national power lifting championship Jammu re pangthokpani sida gold ama phange 52 kg gi weight class da sina ahanbagi wahangu jege hek changapaga ahanba break pirakpa haidi account hangapa aduga gold ga phangpa se Masi wari matim ta han bali birong ne Masidi aina koi business tawdan angang tuition toram badagi like tam badagi adagi mayam ama family maintain adagi aigi thabak mayam tu taw warak ba matamda aigi lekai gi koi gi namasing amana ma sana ba chat pado sum ui adu da lam chat pa de du lor pa da sum u badu da aina I am Wari, I tiny Sanabado, I Sanaga, relax, I wakal mentally, the Haksangji, Tang Pagalak, never I use Sanabasi or Gana, the mine Kalapadi, I Namasida Hangakanda, Namasina, Adu this my 100 powerlifting championship, Pantokadori, Adu the Nang Yawn of practice over Lak Lao, and have the gain, or Adu de Yaugana. I might own I see Matam currently to organ until timings and a kaitoga, practice over Sale. Gradual practice of cells. Practice over say, Kogi Sampat Yalang Lekaida was a Susilagi, Yumda, my Zim Linkale, Madeda, I do in practice Torga, my Todana, Hamba Zamugi, powerlifting championships is how we are given. Jamugi Salicidi, Grammatically Magi entry segment to you is the level and Pangtoga Drugi selection to Tarira, Nataga directly Adum Jamusi applied to Salary. Trial Pangtway. Trials Pangtway Eduga, trials the Kankat Labasindo, Adu Adum Taban. Ahan Buena, we promote the Hanbechang Posida, Yamnunga interesting way, Jamugi 2015. She is a promotum 52 kg weight class the goal am lower in ever. Sigi goal lower moment to the Sobhabati Yankuina, Pamjava in a heck, as you can passionate to ever, Sanabagi Hiram Sima, we in a Koktorukan as one a goal upon basically Powi. As I am I Madugi excitement do Oiman than I hingi pung amamakaida Sanabase January Kogi Jammu Kashmir the pung hingi pung amamakaida play to blanket ama upsalaga thoe adu matam da aigi results se adum khudakta powerlifting khudakta adum phangbani na ai nungai man gidan ai yumda pung ama makhai taram mani habasi kaw ai phone tawra yumda ai smai tawna gold medal na phange na adumaina hai gi adu ki matik maman yame sigi hanba phangi ba gold medal se masidi adu ki matik maman yamna ina ngasi bawta adu yam nuksi ba wari mani habadi kuina gap ama miss tawda na khanna leruba adu muk sang pamatam da swana goal amana account hangak pase masi kawum ju tokte yam nungai na haitare adagi amuk 2015 selta 36th National Masters Athletics Championship Himachal Pradesh again sida goal ama sina 4 into 400 meters relay race ni adagi silver ama sina 4 into 100 relay race aduga again silver ama sina 100 meters race sigi episode to sigi tangkak simasu kramai togi habi yong sumai tawna ai gold medal ama phangakpadagi powerlifting da ama phangjarakpadagi di aise sananing bagi keno se ngonde yam phawre sananing akpase ngonda thaina gi do adum ai sanarage na khallaga ai practice taw hore
ꯑꯩꯒꯤ ꯏꯁꯥ ꯕꯣꯗꯤ ꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯅꯣꯏꯊꯣꯛꯎꯔꯦ ꯁꯥꯟꯅꯕꯁꯤ ꯂꯦꯞꯄꯨꯔꯕꯅꯤꯅ ꯑꯗꯨ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯆꯦꯟꯕꯒꯤ ꯇꯥꯏꯃꯤꯡ ꯀꯔꯤ ꯀꯔꯥ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯁꯦꯅꯤꯌꯔꯁꯤꯡꯗ ꯍꯥꯏꯖꯗꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯆꯦꯜꯂꯨ ꯈꯣꯠꯂꯨ ꯇꯥꯛꯄꯤꯗꯅ ꯇꯧꯕꯗꯒꯤꯗꯤ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯃꯇꯨꯡꯗ ꯇ꯭ꯔꯥꯌꯦꯜꯁꯨ ꯌꯥꯎꯔꯦ ꯈꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯙꯔꯃꯁꯂꯥ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯁꯤꯗꯩꯗ ꯇꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯏꯊꯤꯕ ꯁꯣꯔꯠꯄꯨꯠꯇꯗꯤ ꯑꯩ ꯑꯃꯗꯤ ꯁꯣꯔꯠꯄꯨꯠ ꯑꯃꯗꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯃꯥꯏꯊꯤꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯖꯦꯜꯁꯤꯗ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯔꯛꯄꯅꯤꯅ ꯑꯩ ꯂꯝꯖꯦꯜꯁꯤꯗ ꯑꯗꯨꯐꯥꯎꯗ ꯑꯩ ꯌꯥꯝ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯩꯅꯣꯅꯤ나 ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯩꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯤꯃꯤꯠ ꯐꯥꯎꯗꯤ ꯆꯦꯟꯕꯅꯤꯅ ꯑꯩ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯄꯤꯕ ꯉꯝꯗꯦ ꯑꯆꯥ ꯈꯔ ꯐꯪꯉꯤꯕꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯒꯣꯜ ꯑꯃꯁꯨ ꯌꯥꯎꯕꯤꯀꯣ ꯃꯥꯏ ꯔꯤꯂꯦ ꯔꯦꯁ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯒꯣꯜꯁꯨ ꯂꯧꯕꯤꯔꯅꯤ ꯁꯤꯜꯚꯔ ꯂꯧꯕꯤꯔꯅꯤ ꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯃ 2015ꯒꯤ ꯂꯣꯏꯈ꯭ꯔꯦ 16ꯗꯁꯨ ꯑꯦꯒꯦꯟ 37 ꯅꯦꯁꯅꯦꯜ ꯃꯥꯁꯇꯔ ꯑꯦꯊꯂꯤꯠ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯁꯤꯅ ꯕꯤꯗꯤꯁꯥ MP ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯄꯥꯡꯊꯣꯛꯄꯅꯤ ꯁꯤꯗꯗꯤ ꯒꯣꯜꯁꯨ 3 ꯐꯪꯉꯤ ꯁꯤꯜꯚꯔ ꯑꯃ ꯐꯪꯉꯤ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯋꯥꯏꯗꯗꯤ ꯏꯁꯥꯁꯤ ꯇꯁꯦꯡꯅ ꯑꯩꯁꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤꯒꯤ ꯆꯥꯅ ꯆꯨꯅꯔꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯔꯦꯅ ꯏꯁꯥꯒꯤ ꯁ꯭ꯇꯦꯃꯤꯅꯥ ꯑꯦꯖꯤꯂꯤꯇꯤ ꯇꯦꯂꯦꯟꯠ ꯄꯨꯝꯅꯃꯛꯁꯤ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯐꯪꯉꯛꯏꯕ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯂꯝꯖꯦꯟ ꯌꯥꯎꯔꯦ ꯔꯤꯂꯦ ꯌꯥꯎꯔꯦ ꯑꯗꯨ ꯏꯁꯥꯅꯁꯨ ꯄꯥꯝꯖꯩꯅ ꯇꯥꯛꯄꯤꯕꯅꯤꯅ ꯁꯤꯁꯤꯅ ꯁ꯭ꯋꯥꯏꯗ ꯄꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗ ꯁ꯭ꯋꯥꯏꯗ ꯈꯜꯂꯛꯄ ꯋꯥꯈꯜ ꯑꯗꯒꯤ ꯏꯁꯥꯒꯤ ꯍꯦꯛ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯍꯥꯏꯕꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯁꯤꯅ ꯑꯩ ꯋꯥꯍꯪꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯤꯒꯤ ꯕꯤꯗꯤꯁꯥ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒꯦꯅ ꯄ꯭ꯔꯦꯛꯇꯤꯁ ꯐꯖꯅ ꯇꯧꯔꯦ ꯑꯩ ꯈꯨꯃꯟ ꯂꯝꯄꯥꯛ ꯑꯩꯈꯣꯏꯒꯤ ꯌꯥꯁꯀꯤ ꯑꯦꯊ꯭ꯂꯦꯇꯤꯛ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯁꯤꯗꯩꯗ ꯁꯥꯟꯅꯔꯒ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒꯦꯅ ꯑꯗꯩꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯃꯗꯨꯗꯒꯤ ꯌꯥꯎꯁꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯑꯣꯖꯥ ꯑꯣꯖꯥ ꯁꯣꯝꯆꯟꯗ꯭ꯔ ꯁꯤꯡꯖꯃꯩꯗꯒꯤ ꯍꯧꯖꯤꯛꯁꯨ ꯄꯨꯕꯤꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯌꯥꯎꯖꯕ ꯎꯕꯗ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯈꯣꯏꯅ ꯁꯤ ꯇꯧ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯒꯤ ꯁꯤ ꯆꯥꯎ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯃꯥꯏꯌꯣꯟꯁꯤ ꯐꯖꯅ ꯆꯤꯡꯈꯠꯄꯤꯔꯛꯄꯅꯤ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯑꯗꯒꯤ ꯑꯩꯅꯁꯨ ꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕꯒ ꯑꯗꯩꯗꯤ ꯕꯤꯗꯤꯁꯥꯗꯗꯤ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯄꯤꯗꯅ ꯑꯩ ꯄꯤꯕ ꯉꯝꯃꯦ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯁꯤ ꯐꯪꯉꯤꯕ ꯃꯦꯗꯜ ꯃꯌꯥꯝꯁꯤꯅ ꯑꯗꯨꯕꯨ ꯈꯤꯇꯪ ꯄꯦꯊꯦꯇꯤꯛ ꯑꯣꯏꯔꯤꯁꯤ 2017ꯗꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯧꯖꯤꯛ ꯄꯥꯝꯕꯤꯔꯤꯕ ꯍꯩꯅꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯡꯁꯤ ꯂꯣꯏꯅ ꯊꯣꯛꯇꯕꯒꯤꯔ ꯃꯔꯨꯑꯣꯏꯅ 400 ꯃꯤꯇꯔ ꯔꯦꯁꯇ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯥꯡꯊꯣꯛꯄꯅꯤ ꯇꯦꯂꯪꯒꯅꯥꯗ ꯁꯤꯒꯤ 2017ꯒꯤ 38 ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯃꯁꯤꯗꯗꯤ ꯕ꯭ꯔꯣꯟꯖ ꯑꯃꯈꯛ 400 ꯃꯤꯇꯔ ꯔꯦꯁꯇ ꯐꯪꯕꯁꯤꯅ ꯍꯥꯏꯕꯗꯤ ꯃꯦꯗꯜꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯚꯥꯕꯇꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯥꯛꯄ ꯉꯝꯗꯦ ꯀꯔꯤ ꯃꯤꯁ ꯇꯧꯕ ꯂꯩꯒꯤ ꯑꯗꯨ ꯇꯁꯦꯡꯅ ꯊꯣꯛꯈꯤꯗꯕ꯭ꯔꯥ ꯀꯔꯤ ꯃꯇꯥꯡ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯀꯣ ꯐꯦꯃꯤꯂꯤꯒꯤ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯑꯆꯤꯟꯕ ꯊꯕꯛ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯗꯨꯝ ꯂꯧꯔꯛꯄ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯕꯛ ꯈꯤꯇꯪ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯃꯗꯤ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯄꯥꯔꯇꯤꯁꯤꯄꯦꯠꯇꯤ ꯇꯧꯒꯦꯅ ꯇꯧꯔꯨꯔꯒ ꯑꯩ ꯃꯗ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯈꯤꯗꯕꯗꯒꯤ ꯁꯤꯃꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯌꯥꯎꯕꯗꯤ ꯂꯣꯏ ꯌꯥꯎꯕꯤꯕ꯭ꯔꯥ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ ꯑꯩ ꯑꯣꯟꯂꯤ ꯑꯩ 400 ꯃꯤꯇꯔ ꯔꯦꯁꯀꯤ ꯁꯤꯗ ꯕ꯭ꯔꯣꯟꯖ ꯐꯪꯉꯛꯏꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯗꯦꯟ ꯀꯝꯁ ꯇꯨ 2018 ꯑꯩꯅ ꯍꯧꯖꯤꯛꯁꯤ ꯍꯥꯏꯗꯤ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯁꯤꯐꯥꯎꯗ 2020ꯒꯤ ꯁꯤꯐꯥꯎꯗ ꯐꯪꯉꯛꯏꯕ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯕ ꯑꯗꯨꯒ ꯃꯃꯜ ꯂꯩꯕ ꯃꯦꯗꯜ ꯒꯣꯜꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯍꯥꯏꯇꯥꯔꯦ ꯐꯪꯕꯤꯔꯛꯄꯁꯦ ꯁꯤꯗ ꯏꯟꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯥꯁꯇꯔ ꯑꯦꯊ꯭ꯂꯦꯇꯤꯛ ꯃꯤꯠ ꯍꯥꯏꯕꯅꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯁ꯭ꯇꯦꯗꯤꯌꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯁꯤꯗ ꯄꯥꯡꯊꯣꯛꯄꯅꯤ 2018ꯒꯤ ꯁꯤꯗ ꯒꯣꯜ ꯑꯃ ꯕ꯭ꯔꯣꯟꯖ ꯑꯃ ꯁꯤꯜꯚꯔ ꯑꯃ ꯐꯪꯉꯤ ꯑꯗꯣ ꯁꯤꯒꯤ ꯏꯟꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯥꯁꯇꯔꯁ ꯑꯦꯊ꯭ꯂꯦꯇꯤꯛꯀ ꯍꯥꯏꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯣꯏꯔꯤꯔꯥ ꯁꯤꯒꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤꯁꯤ ꯍꯥꯏꯕꯗ ꯗꯦꯜꯂꯤ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦल ꯂꯦꯚꯦꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯏꯟꯇꯔꯅꯦꯁꯅꯦल ꯂꯦꯚꯦꯜ ꯑꯣꯏꯔꯒꯗꯤ ꯇꯤꯝ 3 ꯅꯠꯇ꯭ꯔꯒ 5 ꯐꯥꯎ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗ ꯃꯁꯤꯗ ꯇꯤꯝ 2 ꯈꯛꯇꯪ ꯁꯥꯟꯅꯕꯅꯤꯅ ꯃꯁꯤ ꯃꯤꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ
ꯐꯤꯌꯔꯁꯅꯁꯨ ꯃꯁꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯦ Okay. ꯍꯥꯏꯕꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃ ꯑꯣꯏꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯦꯅ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯟꯁꯦꯟꯇꯤꯞꯀꯨꯝꯕꯒꯤ ꯃꯦꯗꯜ ꯃꯇꯥꯡꯗ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯃꯅꯦꯅ ꯆꯠꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯆꯨꯝꯅꯒꯤ ꯃꯤꯠ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯨꯕꯅꯤ Okay, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯂꯩꯔꯦ ꯑꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤ ꯃꯊꯪ ꯂꯥꯛꯏ 37 ꯂꯣꯏꯈ꯭ꯔꯦ 38 ꯂꯣꯏꯈ꯭ꯔꯦ then comes to 39th ꯁꯤꯒꯤ ꯑꯦꯗꯤꯁꯟꯁꯤ ꯅꯦꯁꯅꯦꯜ ꯃꯥꯁꯇꯔꯁ ꯑꯦꯊꯂꯦꯇꯤꯛꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤ ꯕꯦꯡꯒꯂꯨꯔꯨ ꯇꯥꯔꯦ ꯍꯧꯖꯤꯛ ꯕꯦꯡꯒꯂꯣꯔꯗ ꯑꯃꯨꯛ ꯇꯥꯔꯦ ꯁꯤꯗꯗꯤ ꯍꯔꯗꯜ ꯌꯥꯎꯔꯛꯑꯦ ꯁꯥꯟꯅꯕꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯗꯨ ꯔꯤꯂꯦ ꯍꯥꯟꯅ ꯇꯧꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯤꯇꯔꯁꯀꯤ ꯔꯦꯁ ꯃꯌꯥꯝ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯁꯤꯒꯤ ꯍꯔꯗꯜꯒꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯒꯣꯜ 2 ꯐꯪꯉꯦꯕ ꯒꯣꯜ 2 ꯐꯪꯉꯤ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯍꯔꯗꯜꯒ ꯌꯥꯎꯁꯜꯂꯛꯄꯁꯤ ꯍꯔꯗꯜꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯁꯤꯒꯤ ꯑꯅꯧꯕ ꯉꯁꯥꯏꯒꯤ ꯄꯟꯕꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯄꯨꯠꯀꯤ ꯖꯦꯕꯂꯤꯟꯒꯤ ꯗꯤꯁꯀꯁꯀꯤ ꯑꯗꯒꯤ ꯂꯝꯖꯦꯟꯒꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯄꯟꯕꯤꯔꯒꯁꯨ ꯍꯔꯗꯜꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯔꯗꯜꯁꯦ ꯅꯧꯔꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯁꯥꯟꯅꯔꯝꯕ ꯏꯚꯦꯟꯠ ꯑꯣꯏꯕꯅꯤ나 ꯑꯩꯅ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯟꯅ ꯀꯤꯔꯨꯗꯕ ꯌꯥꯝꯅ ꯈꯟꯖꯜꯂꯨꯗꯅ ꯑꯩ ꯃꯆꯦꯠ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦ ꯃꯁꯤ ꯑꯩ ꯇꯧꯒꯦꯅ ꯈꯜꯂꯒ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯊꯣꯛꯄꯁꯨ ꯍꯔꯗꯜꯁꯤꯗ ꯊꯣꯛꯄꯁꯤ ꯌꯥꯝꯅ ꯐꯤꯠ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄ꯭ꯂꯦꯌꯔꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯤꯠ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯉꯝꯗꯕ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯣꯟꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯇꯥꯕꯁꯤꯗꯩꯗ ꯃꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯍꯣꯠꯅꯒꯦ ꯑꯩꯁꯤ ꯈꯤꯇꯪ ꯑꯃ ꯆꯣꯡꯈꯤꯕꯅꯤ ꯑꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯩꯅ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯟꯅ ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯒ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒ ꯆꯣꯡꯃꯤꯟꯅꯗꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯃꯤꯟꯅ ꯇꯧꯔꯒ ꯌꯥꯝ ꯄꯥꯝꯖꯅ ꯑꯩꯅ ꯑꯗꯨꯝ ꯁꯥꯟꯅꯖꯕꯅꯤ ꯁꯤꯒꯤ ꯏꯚꯦꯟꯠꯁꯤꯃꯁꯨ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯔꯦꯄ꯭ꯔꯖꯦꯟꯠ ꯇꯧꯔꯀꯥꯟꯗ ꯆꯠꯂꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯑꯁꯣꯟꯕ ꯑꯦꯔꯤꯌꯥꯗꯨ ꯃꯦꯀꯞ ꯇꯧꯗꯕ ꯌꯥꯗꯦ ꯑꯅ ꯁ꯭ꯋꯥꯏꯗ ꯑꯩꯁꯨ ꯀꯃꯤꯠꯃꯦꯟ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯗꯦꯗꯤꯀꯦꯁꯟ ꯑꯃ ꯎꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯐꯣꯜ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯐꯪꯕꯤꯔꯛꯏꯁꯤ ꯒꯣꯜ 2 ꯐꯪꯉꯛꯏꯁꯤ ꯍꯔꯗꯜꯗ ꯑꯗꯨꯒ ꯑꯅꯗꯔ ꯒꯣꯜ ꯑꯃ ꯁꯤꯅ ꯔꯤꯂꯦ ꯔꯦꯁꯇꯅꯤ 4x400 ꯁ꯭ꯋꯥꯏꯗ ꯐꯪꯕꯤ ꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯅ ꯐꯪꯖꯔꯤꯁꯤ ꯍꯥꯐ ꯃꯥꯔꯥꯊꯣꯟ ꯐꯨꯜ ꯃꯥꯔꯥꯊꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯂꯝꯖꯦꯜꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯅꯨꯋꯦꯜ ꯐꯤꯆꯔ ꯑꯣꯏꯅ ꯂꯩꯕ ꯄꯣꯠꯅꯤ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤ ꯑꯇꯦꯟꯕ ꯂꯝꯖꯦꯟ ꯆꯦꯟꯕꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯃꯦꯗꯜꯁꯨ ꯐꯅꯌꯥꯝ ꯐꯪꯉꯦ ꯑꯁꯥꯡꯕ ꯂꯝꯖꯦꯟ ꯆꯦꯜꯂꯛꯄꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯌꯥꯝ ꯀꯨꯏꯅꯒ ꯍꯣꯠꯅꯩ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯂꯝꯖꯦꯟꯁꯦ ꯀꯤꯂꯣꯃꯤꯇꯔ 23-5 ꯆꯦꯜꯂꯦꯅ ꯈꯜꯂꯣ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯆꯥꯎꯊꯣꯛꯄ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔ ꯀꯣ ꯑꯩꯒꯤ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯇꯔ ꯍꯥꯏꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯆꯦꯟꯕ ꯌꯥꯔꯛꯇꯕ ꯑꯥꯎꯠꯗꯣꯔꯗ ꯆꯦꯜꯂꯛꯄ ꯂꯣꯡ ꯗꯤꯁꯇꯦꯟꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯣꯏꯔꯛꯄꯅꯤꯅ ꯃꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯑꯦꯔꯦꯟꯖꯃꯦꯟ ꯆꯥꯎꯔꯛꯑꯦ ꯑꯗꯒꯤ ꯑꯩꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯦ ꯑꯗꯒꯤ ꯂꯣꯡ ꯗꯤꯁꯇꯦꯟꯁꯁꯤꯅ ꯑꯅꯝꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯤꯜꯗ ꯀꯩꯗ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯆꯦꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯇꯨꯡꯗ ꯏꯟꯅꯗꯕ ꯌꯥꯗꯕ ꯑꯩꯒꯤ ꯆꯦꯜꯂꯒ ꯑꯗꯒꯤ 22 ꯀꯤꯂꯣꯃꯤꯇꯔ ꯐꯥꯎꯗꯤ ꯑꯩ ꯆꯦꯟꯗꯕ ꯌꯥꯗꯕ 25 ꯁꯤ ꯉꯝꯅꯕ 22 ꯀꯤꯂꯣꯃꯤꯇꯔꯁꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤ ꯀꯜꯍꯟꯗꯕ ꯌꯥꯗꯕ ꯆꯥꯗꯕ ꯌꯥꯗꯕ ꯗꯥꯏꯠ ꯃꯈꯟ ꯑꯩꯈꯣꯏꯒꯤ ꯆꯥꯗꯕ ꯌꯥꯔꯛꯇꯕ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯍꯩ ꯔꯥ ꯑꯗꯒꯤ ꯁꯪꯒꯣꯝ ꯌꯦꯔꯨꯝ ꯀꯩꯒꯨꯝꯕ ꯈꯔ ꯁꯤꯒꯨꯝꯕ ꯌꯥꯝ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯁꯤꯖꯤꯟꯅꯗꯦ ꯁꯥ ꯉꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ナꯏꯕ ꯋꯥꯈꯜꯁꯦ ꯃꯦꯟꯇꯦꯜꯂꯤ ꯌꯥꯝꯅ ꯀꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯣꯠꯅꯩ ꯍꯞꯇꯥ ꯑꯃꯗ 3-ꯂꯛꯀꯨꯝꯕꯗꯤ ꯑꯩꯈꯣꯏ ꯂꯣꯡ ꯗꯤꯁꯇꯦꯟꯁꯇ ꯆꯦꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯟꯅꯐꯝꯅꯤ ꯂꯩꯔꯦ ꯑꯗꯨꯝ ꯆꯥꯎꯔꯤꯕ ꯑꯦꯔꯤꯌꯥꯅꯤ ꯈꯨꯃꯟ ꯂꯝꯄꯥꯛꯀꯁꯨ ꯂꯩꯀꯣ ꯑꯗꯨ ꯁꯤꯒꯤ ꯂꯣꯡ ꯗꯤꯁꯇꯦꯟꯁꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 23-5 ꯆꯦꯜꯂꯛꯀꯦ ꯍꯥꯏꯁꯦ ꯁꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯀꯗꯥꯏꯗꯒ ꯆꯦꯜꯂꯤ ꯀꯔꯣꯝꯗꯒ ꯆꯦꯜꯂꯒꯅ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯁꯣꯔꯣꯛ ꯑꯆꯧꯕ ꯑꯁꯤ ꯒꯥꯔꯤꯒꯣ ꯀꯔꯤꯒꯣꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤꯅ ꯀꯔꯝꯍꯥꯏꯅ ꯆꯦꯜꯂꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯃꯤꯟꯅꯕ ꯑꯉꯥꯡ
ꯑꯣꯏꯔꯕꯁꯨ ꯑꯗꯒꯤ ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯨꯡ 3ꯒꯤ ꯑꯗꯥꯏꯗꯒꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯗꯣꯏꯅꯤ ꯁꯣꯝꯗ ꯀꯩꯕꯤꯔꯣꯝ ꯂꯝꯂꯥꯏꯔꯣꯝꯗ ꯆꯦꯜꯂꯒ ꯀꯩꯕꯤꯔꯣꯝꯗ ꯐꯥꯎꯊꯔꯒ ꯁꯒꯣꯜꯃꯥꯡꯂꯣꯝꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ 20 ꯀꯤꯂꯣꯃꯤꯇꯔ ꯀꯣꯚꯔ ꯇꯧꯁꯟꯕ ꯑꯗꯨꯃꯥꯏꯅ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯥꯏꯅꯔꯒ ꯃꯥꯒ ꯄꯨꯡ ꯇꯥꯏꯃꯤꯡꯁꯤꯗ ꯍꯧꯒꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯆꯧꯕꯗ ꯑꯩꯒꯤ ꯏꯟꯕꯤꯔꯒ ꯑꯩꯅ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟ ꯌꯦꯡꯉꯒ ꯄꯨꯡ ꯑꯁꯨꯛ ꯃꯅꯨꯡꯗ ꯑꯁꯨꯛ ꯀꯣꯚꯔ ꯇꯧꯕ ꯌꯦꯡꯕꯅ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯅ ꯑꯗꯨꯃꯥꯏꯅ ꯁꯒꯣꯜꯃꯥꯡꯂꯣꯝꯗ ꯆꯦꯟꯕ ꯑꯗꯨꯒ ꯅꯣꯡꯃꯅ ꯑꯩꯈꯣꯏ ꯇꯈꯦꯜ ꯁꯟꯖꯦꯝꯕꯝ ꯃꯃꯥꯡꯂꯣꯝ ꯂꯝꯂꯣꯡꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯃꯥꯡꯁꯤ ꯆꯨꯝꯅ ꯆꯠꯈ꯭ꯔꯒ ꯍꯟꯒꯠ ꯍꯟꯗꯥ ꯑꯗꯨꯅ ꯀꯣꯚꯔ 20 ꯃꯣꯔ ꯗꯦꯟ 20 ꯀꯤꯂꯣꯃꯤꯇꯔ ꯀꯣꯚꯔ ꯇꯧꯕ ꯉꯝꯕ ꯖꯒꯥ ꯑꯣꯏꯕ ꯑꯗꯒꯤ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯔꯣꯝꯗꯒꯤ ꯁꯨꯝ ꯐꯥꯎꯒꯠꯂꯒ ꯑꯣꯛꯁꯨ ꯑꯗꯒꯤ ꯊꯩꯑꯣꯡ ꯑꯁꯣꯝꯗꯒ ꯆꯠꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯗꯤꯔꯦꯛꯁꯟꯗ ꯃꯑꯣꯡ ꯀꯣ ꯂꯝꯕꯤꯒꯤ ꯇ꯭ꯔꯦꯛꯀꯤ ꯃꯑꯣꯡ ꯑꯗꯒꯤ ꯂꯝꯕꯤꯒꯤ ꯃꯑꯣꯡ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯊꯥꯗꯕ ꯑꯗꯒꯤ ꯉꯝꯈꯠꯄ ꯑꯗꯒꯤ ꯆꯤꯡ ꯈꯤꯇꯪ ꯌꯥꯎꯕ ꯑꯗꯒꯤ ꯄꯨꯔꯥ ꯚꯦꯂꯤ ꯑꯣꯏꯗꯕ ꯁꯤꯒꯨꯝꯕꯒꯤ ꯍꯌꯦꯡ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯆꯤꯡ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦ ꯑꯩꯈꯣꯏ ꯃꯥꯔꯥꯊꯣꯟꯁꯦ ꯄ꯭ꯂꯦꯟꯗ ꯄꯨꯔꯥ ꯆꯦꯜꯍꯟꯗꯕꯁꯨ ꯌꯥꯎꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀꯩꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯏꯃꯤꯡ ꯌꯦꯡꯉꯒ ꯑꯉꯥꯡꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯋꯥꯏ ꯌꯥꯎꯖꯕ ꯁꯥꯟꯅꯕꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯩꯒꯁꯨ ꯈꯔ ꯆꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯤꯁꯤꯡꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯣꯏꯅ ꯊꯥ 3-4ꯗꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯑꯗ ꯍꯧꯖꯤꯛꯀꯤ ꯆꯦꯟꯕꯁꯦ ꯀꯤꯂꯣꯃꯤꯇꯔ 10 ꯆꯦꯜꯂꯛꯀꯗꯣꯏꯅꯤ 15 ꯆꯦꯜꯂꯛꯀꯗꯣꯏꯅꯤ ꯃꯣꯔ ꯗꯦꯟ ꯗꯦꯠ ꯆꯦꯜꯂꯛꯄꯁꯨ ꯌꯥꯏ ꯆꯦꯟꯕꯁꯤ ꯍꯣꯏ ꯀꯝꯄꯤꯇꯤꯁꯟꯗꯨꯅꯦꯅ ꯈꯟꯕꯤꯌꯨ ꯆꯦꯟꯕꯁꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯇꯧꯕ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯒ ꯆꯍꯤ ꯈꯔ ꯌꯥꯝꯃꯛꯑꯕ ꯍꯥꯏꯗꯤ ꯃꯥꯁꯇꯔꯁꯤꯗꯤ 40+ ꯀ ꯁꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯛꯄ 35+ꯇꯒ ꯀꯃꯥꯏꯅ ꯍꯥꯟꯅ ꯆꯦꯜꯂꯤ ꯃꯥꯏ ꯃꯨꯚ ꯇꯧꯏ ꯁ꯭ꯇꯥꯔꯇꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯤꯗꯜ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯟ ꯀꯃꯥꯏꯅ ꯇꯧꯏ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯅ ꯋꯤꯅꯤꯡ ꯃꯨꯚ ꯍꯥꯏꯇꯥꯔꯦ ꯋꯤꯅꯤꯡ ꯔꯟꯁꯦ ꯀꯃꯥꯏꯅ ꯆꯦꯜꯂꯤ ꯃꯥꯏ ꯆꯦꯟꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯥꯊꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯪꯆꯦꯟ ꯆꯦꯟꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯌꯥꯝꯅ ꯏꯁꯥꯁꯦ ꯁꯣꯛꯇꯅ ꯃꯁꯜ ꯄꯦꯟ ꯇꯧꯗꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯄꯁꯨ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯝ ꯔꯤꯗꯝ ꯑꯃꯗ ꯃꯥ ꯑꯍꯥꯟꯕ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯐꯖꯅ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯏ ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯦꯝꯍꯧꯔꯤꯕ ꯗꯤꯁꯇꯦꯟꯁꯇꯣ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯃꯇꯝꯅ ꯈꯪꯖꯩ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯋꯥꯠꯂꯤ ꯀꯤꯂꯣꯃꯤꯇꯔ ꯑꯁꯨꯛ ꯆꯦꯟꯁꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯌꯥꯝ ꯈꯥꯛꯄ ꯇꯥꯔꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯏꯁꯇꯤꯃꯦꯠ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯇꯞꯅ ꯆꯦꯜꯂꯝꯗꯩ ꯈꯔ ꯋꯥꯡꯈꯠꯂꯛꯑꯅꯤ ꯑꯗꯨꯒ ꯌꯧꯔꯝꯗꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯦꯛꯁꯤꯃꯝ ꯂꯤꯃꯤꯠꯁꯤꯗ ꯄꯥꯏꯁꯜꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯃꯥꯒꯤ ꯁꯨꯝ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯁꯨꯝ ꯁ꯭ꯄꯤꯗ ꯑꯞ ꯇꯧꯔꯛꯏꯁꯦ ꯀꯔꯝꯍꯥꯏꯅ ꯆꯦꯟꯒꯗꯒꯦꯅꯤ ꯀꯤꯂꯣꯃꯤꯇꯔ 15ꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯁꯥꯡꯉꯤꯕ ꯂꯝꯅꯦꯕ ꯌꯥꯝ ꯁꯥꯡꯉꯤꯕ ꯂꯝꯅꯦ ꯑꯗꯨ ꯈꯣꯡꯅ ꯆꯦꯜꯂꯛꯀꯗꯧꯔꯤꯅꯤ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁꯣꯚꯥꯕꯇꯤꯅ ꯇꯝꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ 2019ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯝꯖꯦꯟꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯀꯛꯆꯤꯡꯒꯤ ꯃꯥꯒꯤ ꯔꯟꯁꯤ ꯃꯥꯔꯥꯊꯣꯟ ꯔꯦꯁꯁꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯤꯅꯤꯁꯤ ꯑꯗꯣ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯨ ꯑꯣꯏꯔꯤ 50,000ꯒꯨꯝꯕ ꯁꯤ ꯀꯌꯥꯔꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯨꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯤ ꯃꯥꯅ ꯇꯁꯦꯡꯅ ꯋꯤꯅꯔ ꯑꯃ ꯑꯣꯏꯕꯒꯤ ꯒꯣꯜ ꯐꯪꯕꯒꯤ ꯄ꯭ꯔꯥꯏꯖꯁꯤ ꯀꯌꯥꯔꯛ ꯐꯪꯕꯤꯔꯦ ꯑꯩ ꯄꯥꯔꯇꯤꯁꯤꯄꯦꯠ ꯑꯅꯤꯈꯛꯇꯪ ꯇꯧꯋꯦ ꯑꯍꯥꯟꯕꯗ ꯑꯩ ꯁꯤꯜꯚꯔ ꯐꯪꯉꯦ ꯑꯗꯨ ꯑꯩ ꯃꯥꯔꯥꯊꯣꯟꯁꯤ ꯌꯥꯝ ꯀꯟꯅ ꯃꯁꯦ ꯄ꯭ꯔꯥꯏꯖ ꯐꯪꯅꯦꯅ ꯆꯦꯟꯈꯤꯕꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯃꯦꯒꯥꯗ ꯁꯨꯝ ꯆꯦꯜꯂꯝꯕꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯄꯟ ꯃꯔꯛꯇ ꯆꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯉꯝꯃꯝꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯀꯦꯇꯥꯒꯣꯔꯤ 45+ ꯀꯦꯇꯥꯒꯣꯔꯤ ꯑꯅꯤ ꯌꯥꯎꯔꯛꯄꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯁꯤꯅ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯩ ꯌꯥꯎꯖꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯇꯕꯗꯒꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯦꯟꯈꯤ ꯑꯩꯉꯣꯟꯗ ꯁ꯭ꯇꯥꯔꯇꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ 19ꯒꯤꯁꯦ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯆꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯑꯦꯟꯗꯤꯡꯁꯤ ꯉꯝꯈꯤ ꯑꯗꯨꯒ ꯑꯩ ꯁꯤꯜꯚꯔ ꯑꯃ ꯐꯪꯖꯈꯤꯕꯅꯤ ꯃꯁꯤꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯥꯊꯣꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯥꯔꯥꯊꯣꯟ ꯀꯔꯝꯍꯥꯏꯅ ꯆꯦꯟꯒꯅꯤ ꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯦꯔꯤꯌꯥꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯣꯚꯥꯕꯇꯤꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟ ꯑꯃꯅ ꯊꯦꯡꯅꯔꯤꯕ
ꯃꯥꯒꯤ ꯐꯥꯔꯁ ꯍꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯗꯗꯤ ꯁ꯭ꯄꯣꯔꯠꯁ ꯇꯤꯞꯁꯤ ꯌꯥꯝ ꯍꯦꯟꯅ ꯀꯥꯟꯅꯒꯗꯧꯕ ꯑꯗꯨꯅ ꯄꯥꯝꯕꯤꯔꯤꯕ ꯂꯝꯖꯦꯟ ꯆꯦꯟꯕꯤꯔꯤꯕꯁꯤꯡꯗ ꯍꯦꯟꯅ ꯌꯥꯝ ꯃꯃꯜ ꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯇꯤꯞꯁ ꯑꯃ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯩ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ 2019ꯁꯤꯗ 21st Asia Masters Athletics Championship Malaysiaꯗ ꯇꯥꯕꯅꯤ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 2ꯗꯒꯤꯅ ꯇꯥꯡ 8 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯁꯤꯗ ꯕ꯭ꯔꯣꯟꯖ ꯑꯃ ꯁꯤꯜꯚꯔ ꯑꯃ ꯑꯍꯥꯟꯕ ꯁꯤꯜꯚꯔ ꯐꯪꯉꯤꯁꯤ 300 ꯃꯤꯇꯔꯁꯒꯤ ꯍꯔꯗꯜ ꯔꯦꯁꯅꯤ ꯑꯗꯨꯒ ꯕ꯭ꯔꯣꯟꯖ ꯑꯃ ꯐꯪꯉꯤꯁꯤꯅ 400 ꯃꯤꯇꯔꯁ ꯔꯦꯁꯇꯅꯤ ꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯆꯠꯂꯛꯄ ꯆꯦꯜꯂꯛꯄ ꯑꯩꯅ ꯄꯟꯖꯕꯗ ꯒꯨꯟꯇꯨꯔꯒꯤ ꯌꯥꯎꯔꯤ ꯔꯥꯖꯁꯊꯥꯟꯒꯤ ꯌꯥꯎꯔꯤ ꯑꯗꯣ ꯃꯁꯤ ꯒꯣꯜꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯪꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯥꯏ ꯄꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯒꯣꯜꯁꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯖꯔ ꯑꯃ ꯄꯤꯔꯛꯄꯁꯦ ꯃꯥꯂꯦꯁꯤꯌꯥꯗꯒ ꯆꯠꯄꯁꯦ ꯂꯥꯛꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃꯅꯦꯅ ꯈꯟꯖꯔꯤꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛꯇ ꯂꯤꯕꯤꯔꯣ ꯀꯃꯥꯏꯅ ꯆꯠꯂꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯡꯊꯣꯛꯄ ꯅꯦꯁꯅꯦꯜ ꯃꯥꯁꯇꯔ ꯑꯦꯊ꯭ꯂꯦꯇꯤꯛꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯗ ꯃꯦꯗꯜ ꯐꯪꯉꯕ ꯈꯟꯀꯠꯂꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯂꯣꯏꯅꯃꯛꯇ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ 12 ꯈꯛꯇꯪ ꯑꯩꯈꯣꯏ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯃꯤ 12ꯁꯤꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯂꯅꯤꯅ ꯔꯦꯗꯤ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯏꯟꯗꯤꯌꯥꯗ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯅꯦꯠꯇ ꯀꯔꯤꯗ ꯆꯤꯡꯊꯣꯛꯇꯅ ꯌꯦꯡꯕꯗ ꯑꯁꯣꯝꯗ ꯁꯥꯟꯅꯔꯤꯕ ꯔꯦꯀꯣꯔꯠ ꯆꯍꯤ ꯑꯁꯨꯛꯀꯤꯅ ꯑꯁꯨꯛꯀꯤ ꯁꯥꯟꯅꯕ 400ꯀꯤꯅ ꯑꯁꯨꯛ ꯃꯤꯇꯔ ꯑꯁꯨꯛ ꯆꯦꯟꯕ ꯐꯥꯁꯅ ꯑꯁꯨꯛ ꯇꯧꯕ ꯀꯔꯤ ꯂꯝꯒ ꯍꯣꯡꯀꯣꯡꯒ ꯁꯥꯟꯅꯈꯤꯕ꯭ꯔꯥ ꯀꯔꯤꯒ ꯁꯥꯟꯅꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯔꯦꯀꯣꯔꯠ ꯁ꯭ꯇꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯋꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯃꯦꯗꯜ ꯃꯆꯥ ꯑꯃꯃꯝꯗꯤ ꯐꯪꯕ ꯉꯝꯃꯛꯈꯤꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯇꯤꯟꯖꯦꯟ ꯍꯥꯏꯇꯥꯔꯦ ꯆꯠꯀꯗꯧꯔꯤꯁꯤ ꯃꯥꯂꯦꯁꯤꯌꯥꯗ ꯁꯥꯟꯅꯔꯨꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯒꯤ 13 ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯤ ꯀꯟꯇꯤꯟꯖꯦꯟ ꯇꯤꯝꯁꯤꯗꯤ ꯀꯌꯥꯝ ꯌꯥꯝ ꯁꯔꯨꯛ ꯌꯥꯈꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯤ ꯑꯦꯛꯖꯦꯛꯂꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ 200ꯗꯒꯤꯗꯤ ꯍꯦꯜꯂꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 200ꯗꯒꯤꯗꯤ 200 ꯄ꯭ꯂꯁ ꯑꯗꯨꯃꯥꯏꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯁꯤ ꯃꯁꯤꯡꯁꯤ ꯂꯧꯕ ꯉꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯇꯤꯝ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯑꯣꯏꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅꯈꯤꯗꯕꯅꯤꯅ ꯄꯨꯂꯞ ꯑꯁꯦꯡꯕꯗꯣ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤ ꯇꯤꯝ ꯏꯟꯗꯤꯌꯥꯁꯤꯃ ꯁꯦꯝꯃꯦ ꯃꯅꯤꯄꯨꯔꯒꯤ 13 ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯆꯠꯃꯤꯟꯅꯔꯤꯕ ꯀꯂꯤꯛ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯨꯅꯤꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯍꯣꯏ ꯃꯣꯏꯁꯤ ꯀꯔꯤ ꯏꯚꯦꯟ ꯃꯔꯨꯑꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯅ ꯃꯣꯏꯅ ꯁꯥꯟꯅꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯣꯚꯥꯕꯇꯤꯒꯤꯗꯤ ꯍꯧꯖꯤꯛ ꯃꯦꯗꯜ ꯐꯪꯉꯛꯏꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯕ ꯁꯣꯚꯥꯕꯇꯤꯁꯨ ꯑꯇꯣꯞꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯀꯔꯤ ꯌꯥꯎꯈꯤ ꯑꯗꯨ ꯐꯪꯉꯛꯏꯕꯁꯤꯗꯪ ꯁꯥꯟꯅꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯨꯅ ꯀꯔꯤꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯖꯔ ꯍꯥꯏꯇꯥꯔꯦ ꯀꯔꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯐ꯭ꯔꯦꯟ ꯏꯚꯦꯟ ꯃꯌꯥꯝꯗ ꯃꯥꯒꯤ ꯏꯚꯦꯟꯁꯤ ꯇꯣꯉꯥꯜꯂꯤ ꯗꯤꯁꯀꯁ ꯊ꯭ꯔꯣ ꯖꯦꯕꯂꯤꯟ ꯊ꯭ꯔో ꯂꯪꯕ ꯑꯗꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯌꯥꯝ ꯑꯃꯗ ꯂꯣꯏ ꯌꯥꯎꯅꯩꯀꯣ ꯆꯍꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤ ꯁꯦ 45ꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯩꯈꯣই ꯁꯥꯟꯅꯕꯁꯤ 50ꯅꯤ 50 ꯄ꯭ꯂꯁꯇ ꯁꯥꯟꯅꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯨ 50 ꯄ꯭ꯂꯁꯇꯒꯤꯅ 75 ꯄ꯭ꯂꯁ ꯐꯥꯎꯕꯒꯤ ꯇꯤꯝꯁꯤꯅꯤ ꯑꯁꯤꯐꯥꯎ ꯃꯅꯨꯡꯗ 13ꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟꯗ ꯁꯥꯟꯅꯕꯅꯤ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ 13ꯁꯦ ꯍꯧꯖꯤꯛ ꯁꯣꯚꯥꯕꯇꯤꯗꯤ ꯃꯦꯗꯜ 2 ꯐꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ 13ꯁꯤꯅ ꯍꯥꯏꯗꯤ ꯃꯦꯗꯜꯁꯤ ꯀꯌꯥꯝ ꯐꯪꯉꯛꯀꯦ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯦꯗꯜ ꯐꯪꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗꯨ ꯈꯪꯅꯤꯡꯉꯤꯅꯦ ꯑꯗꯨꯒꯤ ꯍꯣꯏ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯀꯠꯊꯣꯛꯆꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯦꯗꯜ ꯐꯪꯗꯕꯁꯨ ꯌꯥꯎꯕꯗꯤ ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯑꯩꯈꯣꯏ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯐꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯑꯣꯏꯔꯒꯁꯨ ꯐꯪꯉꯛꯄ ꯑꯗꯒꯤ ꯒꯣꯜ ꯃꯦꯗꯜ ꯂꯧꯕ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯕ ꯑꯩꯈꯣꯏ 13ꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯅ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯃꯦꯗꯜ ꯐꯪꯉꯛꯇꯕ ꯑꯇꯩꯗꯤ ꯑꯅꯝꯕꯅ ꯑꯗꯨꯝ ꯐꯪꯅꯔꯦ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯏꯟꯗꯤꯌꯥ ꯁꯦꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯁꯨ ꯍꯥꯏꯇꯥꯔꯦ 13 ꯈꯛ ꯌꯥꯎꯕꯗꯨ ꯑꯌꯥꯝꯕꯅ ꯃꯦꯗꯜ ꯐꯪꯉꯛꯑꯦ ꯍꯥꯏꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯂꯦꯟꯖꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯅ ꯁꯥꯟꯅꯕꯤꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯏꯃꯦꯖ ꯑꯃ ꯁ꯭ꯄꯣꯔꯠꯁꯇ ꯊꯝꯕ ꯉꯝꯅꯅꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛꯁꯤ ꯌꯥꯎꯔꯒꯅꯤ
ꯑꯗꯨꯒ ꯂꯩꯁꯨ ꯂꯩꯖꯗꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯄꯨꯝꯅꯃꯛꯁꯤ ꯍꯣꯠꯅꯔꯀꯥꯟꯗ 41st National Masters Athletics Championship 2020 ꯁꯤ ꯃꯅꯤꯄꯨꯔꯗ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯇꯥꯏ 2020ꯒꯤꯁꯦ ꯁꯤꯗ 400 meter race ꯑꯗꯨꯒ 1500 meter race ꯁꯤꯗ ꯒꯣꯜ ꯑꯅꯤ ꯐꯪꯉꯦ ꯑꯗꯣ ꯑꯇꯩ ꯃꯅꯤꯄꯨꯔꯗꯁꯨ ꯇꯥꯔꯛꯑꯕꯅꯤ ꯁꯤꯗꯤ ꯃꯄꯥꯟꯗ ꯀꯩꯗ ꯆꯠꯄꯒꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯩꯗꯧꯕꯁꯨ ꯈꯔꯗꯤ ꯍꯟꯊꯔꯝꯃꯅꯦꯅ ꯐꯥꯎꯖꯔꯤꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯏꯚꯦꯟ ꯑꯇꯩꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯂꯝꯖꯦꯟ ꯈꯛꯇꯃꯛ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ ꯒꯣꯜꯗꯤ ꯑꯅꯤ ꯐꯪꯉꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯇꯥꯕꯁꯦ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯅꯝꯕꯅ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯦ ꯌꯥꯝꯃꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯏꯚꯦꯟꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯤꯃ ꯁꯥꯟꯅꯔꯒꯦ ꯁꯤꯃ ꯗ꯭ꯔꯣꯞ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯂꯩꯅꯩꯀꯣ ꯗ꯭ꯔꯣꯞ ꯑꯗꯨꯝ ꯇꯧꯕꯤꯅꯕ ꯑꯩꯅ ꯁꯤꯃꯗꯤ ꯑꯃꯈꯛꯇꯪ ꯁꯥꯟꯅꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯁꯥꯟꯅꯔꯗꯤ ꯃꯦꯗꯜ ꯑꯃ ꯂꯧꯅꯤꯡꯉꯛꯄ ꯄ꯭ꯔꯥꯏꯖ ꯑꯃ ꯂꯧꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯂꯩ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯗꯣꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯔꯤꯡꯕ ꯃꯤ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯤꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅꯗꯤ ꯂꯧꯗꯅꯗꯤ ꯆꯠꯈꯤꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯥꯗꯣꯛꯆꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯏꯚꯦꯟ ꯍꯧꯖꯤꯛ ꯄꯟꯕꯤꯔꯤꯕ ꯑꯅꯤꯒꯨꯝꯕꯁꯤꯗꯪ ꯇꯧꯔꯒ ꯑꯇꯩꯗꯤ ꯈꯔ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯤ ꯁꯤꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯁꯦ ꯃꯦꯗꯜ ꯀꯌꯥꯝ ꯂꯩꯍꯧꯏ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯅꯨꯄꯤꯗ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅ ꯂꯧꯋꯤ ꯅꯨꯄꯤ ꯈꯛꯇꯗ ꯅꯨꯄꯥ ꯌꯥꯎꯗꯕꯗ ꯑꯗꯨꯒ ꯀꯦꯔꯦꯂꯥꯅ ꯑꯩꯁꯦ ꯁꯤꯃꯗꯤ ꯑꯩ ꯁꯣꯔꯤ ꯑꯩ ꯑꯦꯛꯖꯦꯛꯂꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ओवरऑल चैंपियनशिप लौगिबसे अदुगा नुपी गोइनदी मणिपुरना ओवरऑल चैंपियनशिप लौई सानबा हाइसदंग साइ डाइट की मतंग मैराथन चेलपगी चादबा यादे अदगी तसिंगना मॉनिटरी इन्वॉल्वमेंट मा पैसा सि चंगदब यारतब यावरेबा सिगी तौबु मतमसे अहेनबा एक्सपेंडिचर मा खर्चा हाइतारे मसि लापगी स्वाइदा करी करी फाइनेंशियल कंस्ट्रेंट प्रॉब्लम सोभापति की वने थेंगनगे सानरपसे मरोइना नेशनल लेवल चलिबा मयाम इंटरनेशनल लेवल यौरइबा चतोक चसिंगी बु ओइरो अदम कमाइन ऑर्गेनाइज तौगी पैसा से के प्रॉब्लम थेंगनगे पैसा की दी यामना प्रॉब्लम लई हाबदी इमुंग मनुंगी तौदबा यादबा इमुंग मनुंगी हाइबा सिना कंपल्सरी ने अदुगा सानबा हाइबसिना मु अखोई सिना करी हाइनी अखोई चनिंगगा चलु चनिंद्रगा तो हाइबगी मोंगदा लेनाबनी फैमिली सिंसे सपोर्ट से सिगी थाइनदगी ने अदो अदुबु फैमिली ना सपोर्ट तौबीबनिना आइगिदी अदुम करै हाइतारे आइना तांजबा खरागा को आइगी तांजबा खरागा अदुमाइ तौरगा चली सरकार की करीगी अदगी अमगी अमत्ता यावते इतोमदा अखोई इमुंग मनु फैमिली अदगी आइगी लेजबा खरा तौरगा अदुमाइना अदुम ngamnanaba ngamnaba tawbani adi saaba thakpagi matang hairagasu yam darkar lei saabase kanagumana sanandi sananingaga angangsing oiro ama oiro khoi level da oiro sanadi sanaraga saaba phangdadana haibadi saaba matik sana food supplement ire phajana yaudabadagi stamina yaudabadagi masasi khoigi yengbada fit oidaba san yam talent yam leiba niga thengdaba matamda khoi manipur di hairagadi तलब तौबा अदुम कोइना थेंगनाजै नोइ मणिपुर मी क्या थोए कायनागा अदुम सेनबा कोइचेन सेनबा अदुम कना कना कोइ मणिपुर की कर्म सही ग्रुप त करी करी यावरे गाइसे सेनजब अदुम यावबने अदुबु मागी टैलेंट खक्तना साइगे दु खक्तना दिया दे सानाबादि डाइट चंगी मसाजी फिट तौद्रगत फिट ओइद्रगदि सोकप पनबा हाइबा मसु लाई वानधरक पयाई दगी मसल कनो काइरक पयाई मतम साना प्रैक्टिस त होदबदि पैसा कनो तौबदि प्रॉब्लम सिंगसे खोइना सानगेन हाइतारदी मेंटेन तौब तारे फजना हाबदी पैसा सु ngak tanba adagi sanabagi practice tawsu ngakhtang adum tawbo yaba masi punamakse khoina matam se fajana bu matam su fajana kaithoga sen tanbagi matam khara adagi sanabu management times management tawbirga tingam gani aduga hogolaiba angang singsi di akhoina yam support tawbiba darkar lei makoi पैसा तानबा मसुंग सानबा हाइबसी यामना डिफरेंस यादे हाइबदी मै सानदना प्रैक्टिस तौना वादना ngak पोथागना मतुम त पैसा अमु तानबा चलगदी वाखन दुसु फैरेंगना नम चखरनी अदु पैसा तानबा अनि से सुंग कनो तौदे अदुना
ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯐꯖꯕ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯑꯃꯃꯝ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯈꯤꯇꯪ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯉꯝ ꯑꯊꯧ ꯑꯔꯩꯕ ꯈꯔ ꯍꯦꯟꯅ ꯂꯩꯕ ꯐꯤꯕꯝ ꯈꯤꯇꯪ ꯐꯕꯁꯤꯡꯅ ꯁꯥꯟꯅꯔꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯐꯖꯅ ꯌꯣꯛꯈꯠꯄꯤꯔꯒ ꯃꯤ ꯑꯣꯏꯅ ꯌꯣꯛꯈꯠꯄꯤꯔꯒ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯁꯥꯟꯅꯕ ꯑꯃꯅ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯤ 100ꯇ ꯑꯃꯈꯛꯇ ꯑꯣꯏꯒꯅꯤꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯁꯣꯔꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯣꯔꯠꯁ ꯃꯦꯗꯤꯁꯤꯟ ꯀ ꯍꯥꯏꯕꯒꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ ꯀ ꯍꯥꯏꯅꯩꯌꯦꯕ ꯀꯔꯤ ꯀꯔꯤ ꯏꯁꯥꯒꯤ ꯁꯥꯟꯅꯕꯗꯤ ꯁꯥꯟꯅꯕꯤꯔꯤ ꯃꯦꯗꯜ ꯃꯌꯥꯝꯁꯨ ꯂꯧꯔꯛꯏ ꯂꯝꯖꯦꯜ ꯑꯁꯥꯡꯕꯁꯨ ꯆꯦꯜꯂꯤ ꯇꯨꯡꯗ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯂꯥꯛꯇꯅꯕ ꯁꯣꯛꯂꯛꯇꯅꯅꯕ ꯀꯔꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯏꯁꯥꯒꯤꯗꯃꯛꯇ ꯁꯣꯚꯥꯕꯇꯤꯒꯤ ꯀꯔꯤ ꯀꯔꯤ ꯂꯧꯏ ꯑꯗꯨ ꯗꯣꯛꯇꯔꯁꯤꯡ ꯇꯥꯏꯝꯂꯤ ꯑꯗꯨꯝ ꯇꯥꯟꯅꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯁ꯭ꯄꯣꯔꯠꯁ ꯃꯦꯗꯤꯁꯤꯟꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗꯤ ꯑꯩ ꯁ꯭ꯄꯣꯔꯠꯁ ꯃꯦꯗꯤꯁꯤꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯨꯗꯇꯒꯤꯅꯀꯣ ꯐꯨꯗꯇꯒꯤꯅ ꯆꯥꯕ ꯊꯛꯄꯁꯤ ꯃꯇꯝ ꯆꯥꯅ ꯑꯩꯒꯤ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯤ ꯁꯨꯅ ꯅꯦꯆꯔꯦꯜꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯦꯗꯤꯁꯤꯟꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯅꯕ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯧꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯣ ꯆꯞ ꯆꯥꯅ ꯐꯤꯠ ꯑꯣꯏꯕ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯩ ꯁꯦꯠꯄ ꯆꯥꯕꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯦ ꯕꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯐ꯭ꯂꯦꯛꯁ ꯁꯔꯨꯒꯤ ꯑꯣꯏꯕ ꯑꯣꯏꯜ ꯇꯩꯅꯕ ꯑꯣꯏꯔꯁꯨ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯒꯅꯤ ꯑꯩꯍꯥꯛ ꯑꯗꯨꯒ ꯀꯦꯜꯁꯤꯌꯝꯒꯨꯝꯕ ꯌꯥꯎꯕ ꯄꯣꯠ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯜꯁꯤꯌꯝ ꯑꯗꯩ ꯄ꯭ꯔꯣꯇꯤꯟ ꯑꯗꯒꯤ ꯁꯦ ꯃꯜꯇꯤꯚꯤꯇꯥꯃꯤꯟꯅꯆꯤꯡꯕ ꯑꯅꯝꯕꯅ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯃꯈꯜ ꯀꯌꯥ ꯑꯗꯨꯝ ꯉꯝꯅꯅꯕ ꯑꯩ ꯊꯝꯃꯦ ꯑꯗꯨꯒ ꯗꯥꯛꯇꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡ ꯏꯕꯨꯡꯁꯤꯡ ꯗꯥꯛꯇꯔꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯅ ꯀꯟꯁꯜ ꯇꯧꯖꯩ ꯑꯗꯨꯝ ꯃꯁꯜꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯤ ꯇꯧꯕꯗ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯔꯗꯜ ꯇꯣꯡꯉꯒꯗꯤ ꯁꯤ ꯖꯦꯜꯁꯤ ꯁꯤꯖꯤꯟꯅꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯂꯩꯗꯅ ꯃꯣꯏꯅꯁꯨ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯗꯥꯛꯇꯔ ꯏꯕꯨꯡꯁꯤꯡ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯂꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯆꯥ ꯃꯆꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯃꯆꯥ ꯃꯆꯥ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯄꯣꯠ ꯆꯩ ꯑꯗꯒꯤ ꯈꯔ ꯏꯀ꯭ꯋꯤꯞꯃꯦꯟ ꯁ꯭ꯄꯣꯔꯠꯁ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯖꯩ ꯑꯩꯍꯥꯛꯀꯤ ꯑꯗꯨꯅ ꯑꯗꯨꯝ ꯉꯁꯤ ꯁꯥꯟꯅꯔꯨꯔꯒ ꯍꯌꯦꯡ ꯂꯦꯞꯊꯣꯛꯑꯒꯗꯤ ꯃꯁꯤ ꯁꯥꯟꯅꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯊꯕꯛ ꯆꯤꯜꯂꯒꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯀꯩꯅꯣꯝꯇꯪꯗꯤ ꯇꯧꯕ ꯃꯤꯅꯤꯠ 10ꯗ ꯑꯣꯏꯔꯁꯨ ꯄꯨꯡꯈꯥꯏꯃꯨꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯍꯛꯆꯥꯡꯒꯤꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯒ ꯑꯗꯨꯒ ꯇꯨꯡꯒꯤ ꯃꯗꯨ ꯂꯦꯞꯊꯣꯛꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯑꯃꯨꯛ ꯁꯥꯟꯅꯕ ꯉꯝꯃꯛꯇꯕ ꯌꯥꯏ ꯑꯗꯒꯤ ꯇꯨꯡꯗ ꯑꯇꯣꯞꯄ ꯕꯣꯟꯗ ꯁꯔꯨꯗ ꯑꯗꯒꯤ ꯃꯁꯜꯗ ꯀꯩꯗ ꯑꯃꯗ ꯕꯦꯔꯥ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯌꯨꯝ ꯄꯥꯟꯗꯕꯕꯨ ꯑꯣꯏꯔꯕꯁꯨ ꯆꯍꯤ ꯂꯩꯁꯜꯂꯛꯑꯕ ꯃꯥꯁꯇꯔꯒꯤ ꯂꯦꯚꯦꯜꯗꯒ ꯁꯥꯟꯅꯔꯛꯏꯁꯤꯕꯨ ꯍꯥꯏꯔꯤꯕ ꯃꯣꯏꯁꯤꯅ ꯁꯤꯒꯤ ꯁꯥꯟꯅꯕꯨꯡꯗ ꯌꯧꯖꯕ ꯉꯝꯅꯅꯕꯒꯤ ꯇꯦꯂꯦꯟꯇꯤ ꯂꯩꯖꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯃꯥꯖꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯤꯗꯤꯌꯦꯠ ꯁꯣꯁꯥꯏꯇꯤꯁꯤꯅ ꯃꯣꯏꯁꯤ ꯑꯌꯥꯕ ꯄꯤꯔꯒꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯐꯦꯃꯤꯂꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯎ ꯃꯆ ꯑꯃꯥꯎꯟꯠ ꯑꯣꯐ ꯁꯞꯄꯣꯔꯠ ꯐꯦꯃꯤꯂꯤꯅ ꯄꯤꯔꯒꯦ ꯑꯗꯨ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯟꯅꯅ ꯃꯤꯠꯌꯦꯡ ꯌꯦꯡꯉ ꯁꯣꯚꯥꯕꯇꯤ ꯈꯛꯇꯒꯤ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯁ꯭ꯇꯦꯇꯁ ꯐꯤꯕꯝ ꯃꯣꯏ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦ ꯑꯦꯟ ꯄ꯭ꯔꯣꯁꯄꯦꯛ ꯀꯃꯥꯏꯅ ꯎꯕ ꯀꯃꯥꯏꯅ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯗꯤ ꯁꯥꯟꯅꯖꯅꯤꯡꯉꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯅꯨꯄꯤꯁꯤꯡꯁꯦꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯃꯤꯟꯁ ꯃꯁꯥ ꯃꯎ ꯐꯅꯅꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤꯅꯦ ꯑꯗꯒꯤ ꯃꯥꯅ ꯆꯥꯔꯤꯁꯦ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ ꯄꯨꯝꯅꯃꯛꯇꯣ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯃꯥꯅ ꯁꯥꯟꯅꯕ ꯆꯠꯂꯦ ꯍꯥꯟꯅ ꯍꯥꯏꯒꯗꯧꯕꯒꯤ ꯂꯩꯕꯤꯕꯁꯤꯅ 50%ꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯥꯏꯅꯒꯤ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡ ꯍꯥꯏꯔꯕꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯥꯔꯂꯤ ꯇꯥꯏꯝꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯑꯗꯨꯃꯛꯀꯤ ꯁ꯭ꯇꯦꯖꯇꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅꯗꯤ ꯐꯔꯦ ꯍꯥꯏꯕꯕꯨ ꯁ꯭ꯇꯤꯜ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯥꯅ ꯂꯝꯄꯥꯛꯇ ꯊꯣꯛꯑꯒ ꯁꯥꯟꯅꯕ ꯆꯠꯀꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯕꯨꯛꯅꯤꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯣꯚꯥꯕꯇꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯋꯦꯌꯔ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯨꯠ ꯗ꯭ꯔꯦꯁꯁꯤ ꯇꯣꯉꯥꯟꯕꯅꯤꯗꯅ ꯑꯦꯇꯦꯌꯔꯁꯦ ꯁꯨꯃꯥꯏꯅꯒ ꯁꯦꯠꯂꯒ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯇꯧꯕꯁꯦ ꯑꯗꯨꯅꯤ ꯁꯃꯥꯖꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯁꯦ ꯑꯗꯨꯋꯥꯏꯗ ꯁꯣꯚꯥꯕꯇꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯠꯀꯨꯝꯕ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯂꯩꯕ ꯃꯤꯁꯤꯡꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯗꯕꯦꯛꯁꯤ ꯀꯔꯤ ꯐꯪꯉꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯉꯁꯤꯐꯥꯎꯗꯤ
ꯑꯗꯨꯒꯨꯝꯕꯒꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯥꯟꯅꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯄ꯭ꯔꯣꯄꯔ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯇꯥꯕꯅꯤ ꯄ꯭ꯔꯣꯄꯔ ꯗ꯭ꯔꯦꯁ ꯁꯦꯠꯇꯅ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒꯗꯤ ꯑꯩ ꯃꯔꯤꯡ ꯃꯔꯥꯡꯅ ꯊꯣꯛꯑꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ इंटरनेशनल लेवल सानरप मतमदु टीवी कईद चेन लोई उनरब मतमसिबाउद अखोइदि अदुम उदबदौना मियामगी कनोमा अदुम इरei लेबदौना तवे अदो अैगी सागी ओइनदि गसिबाउद केमता थेंगनजब लेते तबदबु मिंगोंदा मिगिददि अदुम खरा तंग लेसलबा मसा मवा लेबा मसा मसु फजना कनो तौरीबा इमुंग की यूपी अमददि अदुमाइना सेलगा मपानदगी हेक थोकपसि हेक्ता कनोमा हाइबीबा ड्रेस तो सेलुद्रगदी कमाई सानादोरी हाइबदु तंग खंदबिदबा मी सिगी स्टिग्मा हाइतारे स्टिग्मा से सोशल स्टिग्मा से खरा दिदुम कंजर्वेटिव सुदो कंजर्वेटिव सोसाइटी हाइतारे खरा दिदुम लेडी हाइबसिमा अदु नुपी सिंग मसा मौ फना टिक टिक लाउना तिजंग काजंगदना लेइननबगी हाइबसिदा स्पोर्ट्स हाइबसिना कायम याम मतिंग पांगी अदु स्पोर्ट्स तौरगदी तसिंग सिगी प्रॉब्लम याम से हक्चांग नुंगाइतबगी लौथोक ngam हाइबसि अइना स्वाबते हांजनिंगिनी माने अखोइना इसा फबायबसि अखोइ कमाइ इसा हक्चांग नारको मतमदा इसा फनबसि डॉक्टर गी मेडिसिन डॉक्टर खतंग येंगा इसा फनगनी अखोइ हिदा खतंग चारगा हक्चांग फबम ओइगनी हाइबे वखलसे थादोकपिबा पाइ आइगी मोतदि सानरगा अखोइ इकोनॉमिकल सु ओइ सानबाइसिने इकोनॉमिकल सु ओइ हाइदि अचौब लेना अमा लाकदबदु लाख लाख तिंगगा मपानदा अतोप फरेंड कइदा येंगदबदु खोइना नोमगी हक्चांग साजेन खरा तहरगदी मदुदगी अचौब लेना अमा फॉर्म तौरपदगी कलहौबंगमी इकोनॉमिकल सु ओइ अदुगा हेल्थ इज मोर इम्पोर्टेंट देन वेल्थ हाइबसि आई सामक्ता आई तुम यामना आई चाउथोकना हाइजनिंगी आई थोदोकपा अकनबा अनाबा अमता लेते थोदोना हेना लोक थुंगबा अदगी डायरिया अदु अदा मचा मचा शॉर्ट मचा मचा सिबाउदा पाकना अइंगोंदा लाक्ते अदुना अखोइना मतम खतंग काइथोकपिरगा हक्चांग साजेन तौबियु अदु चाबदा अखोइगी होजिकांदी इना खुलबनी नत्रगा पैसा पाइरबनी हाइबगी मौंग अमदा अखोइगी चाबसिदा लंगथोकपा फुटसे अरेमबदा लेरुरगा चाबा ngamdana चाबा हाइबदु ओइ चाबगी दरकार ओबगी वांगमदा चासलगा नुपी सिंगसे याम नोय नोयदना यामना लेरिबा मयामसे आइगी मोतदी अदुगी मुहुत्ता हुंदोकदोर कनोसे सरुक्तु खाइदोगा चाबा ngamगदबतु दंग खरदंग चाबसु ओइ तौबियो अदुगा का हेन अखोइगी हार यावबा अदगी अखोइगी सांगादा अखोइगी नुपीनको अखोइगी नुपी हाइबा लेते नुपा हाइबा लेते हाइबरगसु नुपीगी कनोसिगा बॉडी सिगा अखोइगी नुपासिगा फनाइ साबनी फिजिकली याम द खेनै अदुना नुपीनसु हाइरिबा सांगा सिंगसि याम तोइना अखोइ कंज्यूम तौसनबा हाइबसिसु असु अफबा नते अखोइ हुमांग फजना ताथोकांदा चारब खर चाबनी अदुनतना नुपी अयाम्बो हुजिक्ति लेरगा थोंगगा चाबगी अखोइगी पेना चाथोकपगी सिगुंबगी हैनबिसे खतंग थादोगा मसामुसे अखोइगी मचा मसुसिंगसे फजना योकप ngamdana दगी फबा खुनाय अमा सेमकटपदा ममा मपागी अचौबा कन रेस्पोंसिबल लै हाइनरिबनी अदुना चाबसि खितंग येंगागा चाबिरगा मसामु फबा डॉक्टर गी हिदाक चंगदबा कनो ओइना ओहनसेना तुमाय धन्यवाद जी स्वाबती दो लिसलपतन जानी होजी पैंडेमिक सिन मरम मोरेगा स्पोर्ट्स एक्टिविटीज मैम से अयाम लुइन लेपी मणिपुर की वानते अदो मालेम की वननी इशू से सो इशू में हेल्थ क्राइसिस लेरे हाइतारे वर्ल्ड की वना अदो करिंग सिना अरोइब मतम हाइबदुदि नते अदुना यारखिनी सानरखिनी अदुना सानबु मयाम से लोइनमक अखोइगी नापी सोंगे मयाम से लोइन कोलखिनी याम नुंगाइब मतम लाखिनी सानरुसिंग दमकता करी करी मियंग थमी करी प्लान तौरी अदु कयाम कुइबोक सानबो ngamगिनी आई कयाम कुइबोक सानगेन खंदिरी अदुगी डिटरमिनेशन दो क्रमाय लेगी मसिति होय आइना आई इसागी इसाना डिसीजन बुदी आई
ꯂꯧꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯁꯨ ꯈꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯣꯔꯗꯁꯨ ꯈꯔ ꯏꯟꯁꯤꯟꯖꯒꯦ ꯑꯩꯒꯤ ꯁꯦꯅꯤꯌꯔꯁꯤꯡ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯁꯥꯟꯅꯃꯤꯟꯅꯕ ꯑꯦꯊ꯭ꯂꯦꯠ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯩ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯉꯁꯤꯐꯥꯎꯗ ꯂꯦꯚꯦꯜꯁꯤꯗ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯁꯥꯟꯅꯖꯕ ꯉꯝꯗꯅ ꯄꯨꯟꯁꯤꯁꯦ ꯁꯥꯡꯅ ꯑꯩꯅ ꯑꯩ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯑꯩꯒꯤ ꯃꯇꯝꯗꯣ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯉꯝꯅꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯂꯦꯟꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯂꯣꯏꯅꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯩꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯁꯨ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗꯅ ꯇꯝꯕꯤꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯈꯔ ꯈꯪꯖꯕꯗꯣ ꯍꯥꯏꯖꯗꯅ ꯃꯈꯣꯏꯕꯨ ꯁꯦꯝꯒꯠꯄ ꯁꯄꯣꯔꯠ ꯇꯧꯖꯗꯅ ꯑꯩ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯟꯒꯦꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯚꯥꯄꯇꯤ ꯂꯣꯔꯦꯝꯕꯝ ꯁꯣꯚꯥꯄꯇꯤ ꯆꯅꯨ ꯑꯗꯨꯅ ꯁꯅꯥꯒꯤ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯂꯨꯄꯥꯒꯤ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯑꯣꯟꯊꯣꯛꯅ ꯃꯁꯤꯡ ꯁꯦꯟꯖꯦꯡꯒꯤ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯃꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ರೆ ꯑꯗꯨꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯅꯦꯁꯅꯦꯜ ꯃꯦꯗꯜꯗ ꯒꯣꯜ 16ꯅꯤ ꯁꯤꯜꯚꯔ 9 ꯑꯗꯨꯒ ꯕ꯭ꯔꯣꯟꯖ 2 ꯇꯤꯝꯗ ꯒꯣꯜ 8 ꯁꯤꯜꯚꯔ 1 ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯜꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯁꯤꯜꯚꯔ 1 ꯕ꯭ꯔꯣꯟꯖ 1 ꯐꯪꯕꯤꯔꯕꯤ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯁꯥꯟꯅꯔꯣꯏꯅꯤ ꯉꯁꯤ ISTVꯒꯤ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯊꯧꯔꯝꯁꯤ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯅꯨꯄꯤꯁꯤꯡꯅ ꯁꯥꯟꯅꯕꯒꯤ ꯁꯪꯁꯥꯔ ꯁꯥꯟꯅꯕꯒꯤ ꯋꯥꯔꯜꯁꯤꯗ ꯁꯥꯟꯅꯕꯨꯡꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯆꯪꯉꯛꯇꯅ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯀꯃꯥꯏꯅ ꯃꯦꯗꯜ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯏꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯔꯛꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯚꯤꯌꯔꯁꯤꯡꯅ ꯇꯥꯕ ꯃꯇꯝꯗꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ ꯅꯨꯡꯁꯤꯕꯤꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ ꯌꯣꯛꯈꯠꯄꯤꯒꯅꯤ ꯁꯣꯚꯥꯄꯇꯤ ꯉꯝꯈꯩ ꯂꯩꯇꯅ ꯉꯁꯤ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯅꯤ ꯂꯣꯏꯅꯅ ꯏꯁꯥꯅ ꯇꯧꯕꯤꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤ ꯌꯥꯝ ꯆꯥꯎꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯒꯤꯗꯃꯛꯇ ꯑꯔꯣꯏꯕꯁꯤꯗ ꯑꯗꯣꯝꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ISTVꯕꯨꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯔꯁꯤꯡ